थासिगी हौखिबा तांग तरामरीदा हाइरोक पुलिस स्टेशन की मनुंग चनबा salungpham दा थोखिबा लाइबक्थिबा थौदोक्ता खुल ngakpa ama leikhidaba aduga tarukna phajinkhibagi maiyokta semkhiba JSC ga thoubal gi SP ga karigumba Hiram Amatada Yanakhiba Leite hairi ngasi ayuk thoubal khunau da pangthokpa paugi mifam amada JSC gi vice president sarangtem tombana hai ngarang numidang pung 8 lom tabada JSC ga thoubal gi SP Rakesh Balwan ga mahaki office ta unake unabadu da JSC gi maikai dagi thoudok adu departmental inquiry ama tauduna General Police Commando Singh Chairak Piba amadi phajinkhibagi khul ngakpa sing condition amata yaudana thado u haiba wafam sing thamduna wari sanakhe SP ga wari sanaruraga thoglak laba matung social media da manung da unakibagi photo ga konana yanakhre haibagi aranba pau kaya संदोरक थेंगनखे सोशल मीडिया दा लाना संदोकपगी हैनबी असे थादोकपियु SP गा उनबा अदुदा चप चाबा पॉजिटिव ओइबा पाउकुम अमा पिरक्ट्रिबा फावबा मखा ताबा खोंजंग सिंग संसिनखिगनी हाइबा वाफम SP दा थमलमखे वाइस प्रेसिडेंट मखा तारदुना कनागुंबा मियोय खरना अरानबा पाउ कया संदोरकलिबा असे मियामना थाजबिगनो चप चाबा पाउकुम फंगद्रिबा फावबा JSC ना खोंजंग कया संसिनखिगनी क्लब्स ऑर्गेनाइजेशन सिंगनसु JSC गे मतेंग पांगबिदुना अपुनबगी ओइबा Pangal Sagatuna Kongjang Sangsin Minasi Haina Fongdoke. Ekoi khun ngakpa taru phajinkhibagi amadi khun ngakpa amabuna yamna minungsi leitana taptina hatokpiba masigi semkhiba JSC ga thoubal SP ga ngarang se koi numidang gi pung around mapan gi adwaida koi unajabani khun ngakpa hatpada chenariba police personnel sigi mathakta departmental inquiry ma lawraka da magi mathakta lobi lokat pom tokpa action lokat piba haibidi thabukti permanent to hanbi haiba amadi phajinkhibagi khun ngakpa jingsi athuba matamda unconditionally thado anbi haiba hairiba thodok sigi oiba yamna positive response ma laktriba makhaidi ekoi makha ta khongjang changsin gani haijaramani maduda ekoina JSC ga SP ga akoi yasinakhiba leitri chumna khaki akoi condition du thamaba kanda chi tawbiyu haiba adu khaktani koina thamjaramisi adu akoi yasinare aduga problem si loisilakre haibigi rumor ma akoi thandore isam yamna thajabikenu akoi makha ta akoi JSC na makal makha khudimaki agitation tawbikini maramdi mara leitraba khun ngakpa sing phajinbiba mara leitaba khun ngakpa singbu minungsi leitna tamthina potpine biram matungda hatpase akoi yaningde abigi khongjang side akoi makha ta na changsin sakini